ꯄꯤꯁꯨꯝ ꯃꯆꯨꯒꯤ ꯂꯩꯆꯤꯜꯒꯨꯝ ꯃꯨꯅ ꯍꯧꯔꯛꯄ ꯅꯣꯡꯈꯣꯡꯒꯨꯝ ꯅꯪꯅ ꯂꯥꯛꯂꯝꯃꯤ ꯏꯅꯥꯛꯇ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯒꯤ ꯊꯛꯇꯣꯔꯛꯄ ꯃꯁꯦꯛ ꯃꯉꯥꯜꯗ ꯃꯝꯈꯤ ꯁꯔꯠꯀꯤ ꯊꯥꯕꯜꯁꯨ ꯃꯇꯝ ꯑꯃꯒꯤ ꯅꯍꯥꯛꯇꯣ ꯉꯁꯤꯗꯤ ꯃꯥꯡꯈ꯭ꯔꯦ ꯏꯐꯝꯗꯒꯤ ꯑꯩꯒꯤ ꯉꯔꯥꯡꯒꯤ ꯃꯦꯂꯩ ꯉꯁꯤꯅ ꯀꯅꯥꯒꯤ ꯅꯨꯃꯤꯠ ꯂꯩ ꯆꯤꯡꯅꯔꯛꯂꯦ ꯇꯞꯅ ꯂꯩꯀꯣꯜ ꯑꯃꯒꯤ ꯁꯅꯥꯔꯩ ꯁꯝꯕꯜ ꯃꯌꯥꯒꯤ ꯇꯈꯦꯜ ꯂꯩ ꯁꯨꯃꯥꯡ ꯃꯆꯤꯒꯤ ꯃꯣꯗꯣꯜ ꯂꯩ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯒꯤ ꯀꯕꯣꯛ ꯂꯩ ꯄꯥꯃꯦꯜ ꯑꯩꯒꯤꯅ ꯃꯦꯂꯩ ꯂꯩꯁꯅ ꯅꯣꯡꯖꯨꯝꯕ ꯍꯣꯡꯈꯤꯅꯨ ꯈꯥꯝꯂꯣꯏ ꯆꯠꯈꯤꯅꯨ ꯊꯤꯡꯂꯣꯏ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯇꯥꯔꯝꯈꯣ ꯄꯤꯔꯥꯡꯒꯤ ꯏꯪꯒꯤꯠ ꯌꯦꯡꯂꯝꯈꯣ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯅꯨꯡꯁꯤꯈꯤꯗꯕꯅ ꯍꯥꯏꯈꯤꯕ ꯅꯠꯇꯦ ꯈꯝꯕꯟꯕꯁꯨ ꯌꯥꯎꯈꯤꯕꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗꯒꯤꯁꯨ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯗꯨꯅ ꯆꯩ ꯊꯥꯡꯈꯤꯕꯅꯤ ꯑꯗꯨ ꯀꯟꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯂꯥꯟꯈꯤꯕ ꯃꯔꯥꯜ ꯌꯥꯕꯤꯗꯨꯅ ꯊꯃꯣꯏ ꯅꯨꯡꯁꯤꯅ ꯍꯟꯖꯤꯜꯂꯒ ꯍꯥꯞꯆꯤꯟꯕꯗ ꯅꯤꯡꯍꯟꯅꯕꯗꯤ ꯄꯣꯛꯂꯔꯣꯏꯗꯕ꯭ꯔꯥ ꯀꯔꯤꯒꯤ ꯌꯥꯗꯦ ꯊꯃꯣꯏꯅ ꯏꯟꯊꯣꯛꯄ ꯀꯔꯤꯒꯤ ꯉꯝꯗꯦ ꯃꯤꯠꯌꯦꯡꯅ ꯋꯥꯔꯧꯕ ꯀꯔꯤꯒꯤ ꯄꯥꯝꯗꯦ ꯄꯨꯛꯅꯤꯡꯅ ꯋꯥꯔꯛꯄ ꯊꯃꯣꯏ ꯄꯥꯎꯗꯨꯝ ꯇꯝꯂꯛꯄꯤꯗꯨꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯗꯨꯁꯨ ꯊꯥꯖꯩ ꯂꯝꯆꯠ ꯋꯥꯔꯛꯇꯕꯤ ꯑꯃ ꯑꯣꯏꯈꯤꯗꯧꯕ ꯂꯩꯇꯦ ꯈꯪꯉꯤ ꯃꯄꯥꯎ ꯑꯗꯨꯁꯨ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯏ ꯀꯤꯕꯁꯨ ꯐꯥꯎꯏ ꯃꯥꯕꯨ ꯇꯞꯊꯍꯟꯗꯨꯅ ꯅꯧꯊꯍꯟꯗꯨꯅ ꯃꯉꯣꯟꯗ ꯑꯣꯠꯇꯨꯅ ꯇꯂꯥꯈꯤꯕꯤ ꯀꯔꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯥꯖꯁꯤꯁꯨ ꯉꯝꯗꯧꯕ ꯅꯛꯅ ꯀꯣꯟꯁꯤꯟꯕ ꯀꯤꯔꯛꯂꯦ ꯂꯥꯞꯅ ꯏꯟꯊꯣꯛꯈ꯭ꯔꯒꯦꯁꯨ ꯃꯉꯝꯗꯦ ꯑꯁꯨꯛ ꯀꯟꯕꯣꯏꯔꯦꯗ ꯃꯍꯨ ꯀꯟꯕꯤ ꯃꯦꯂꯩ ꯐꯤꯔꯦꯞꯄ ꯃꯈꯨꯠ ꯅꯥꯝꯃꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯀꯣꯜꯂꯝꯕ ꯑꯗꯣ ꯅꯥꯝꯃ ꯑꯃꯗꯨꯁꯨ ꯌꯥꯎꯁꯤꯜꯂꯛꯇꯨꯅ ꯇꯍꯥ ꯀꯣꯟꯁꯤꯜꯂꯒ ꯂꯩꯃꯥꯏ ꯊꯛꯇꯗꯤ ꯇꯥꯍꯟꯈꯤꯗ꯭ꯔꯦ ꯇꯥꯝꯅ ꯃꯥꯁꯨ ꯐꯤꯔꯦꯞꯄꯅ ꯉꯥꯛꯄꯤꯔꯛꯄ ꯑꯗꯨꯅ ꯃꯈꯥꯗ ꯌꯧꯈꯤꯗ꯭ꯔꯦ ꯏꯀꯟ ꯀꯟꯅ ꯂꯩꯔꯝꯕ ꯃꯆꯥꯗꯨꯗꯤ ꯈꯪꯆꯣꯛ ꯆꯣꯛꯊꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯊꯔꯦꯛꯅꯔꯦ ꯐꯤꯔꯦꯞꯄ ꯃꯉꯣꯟꯗ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯌꯥꯜꯂꯨꯕꯁꯨ ꯇꯧꯔꯨꯗꯦ ꯅꯨꯄꯥꯗꯨ ꯈꯛꯅꯤ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯐꯖꯅ ꯌꯥꯟꯖꯕ ꯁꯣꯛꯈꯤꯅꯤ ꯁꯣꯏꯈꯤꯅꯤ ꯈꯟꯗꯨꯅ ꯇꯥꯝꯅꯥꯒꯤ ꯐꯤꯕꯝꯗꯨꯗ ꯅꯨꯡꯁꯥ ꯊꯤꯔꯦ ꯆꯤꯡꯅꯅ ꯍꯪꯉꯤ ꯌꯨꯝꯗꯒꯤ ꯈꯣꯡꯅ ꯂꯥꯛꯏꯔꯥ ꯅꯪꯒꯤꯁꯦ ꯈꯨꯝꯗꯦ ꯇꯥꯝꯅ ꯐꯤꯔꯦꯞꯄꯒ ꯃꯁꯥ ꯃꯁꯥ ꯊꯦꯡꯅꯗꯨꯅ ꯂꯦꯞꯂꯝꯕꯗꯨꯗꯒꯤ ꯐꯠ ꯏꯟꯊꯣꯛꯂꯝꯗꯨꯅ ꯈꯣꯡꯀꯥꯞ ꯑꯅꯤ ꯑꯍꯨꯝ ꯊꯥꯡꯗꯨꯅ ꯍꯟꯗꯣꯔꯛꯏ ꯐꯤꯔꯦꯞꯄ ꯃꯥꯁꯨ ꯃꯈ꯭ꯋꯥꯡ ꯍꯥꯏꯔꯞ ꯃꯦꯠꯂꯒ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ ꯇꯥꯝꯅꯥꯗ ꯅꯨꯡꯁꯥ ꯊꯤꯅ ꯌꯦꯡꯉꯤ ꯃꯥꯏꯊꯣꯡꯒꯤ ꯐꯤꯕꯝ ꯍꯣꯡꯗ ꯅꯥꯟꯊꯔꯛꯂꯤꯕ ꯃꯄꯤꯗꯨꯁꯨ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯌꯨꯝꯗ ꯆꯠꯁꯤ ꯑꯩ ꯆꯠꯂꯣꯏ ꯆꯠꯂꯁꯤ ꯍꯥꯏꯅ ꯊꯥꯡꯖꯤꯜꯂꯝꯕ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯄꯤ ꯇꯥꯝꯅꯥꯗ ꯎꯄꯥꯏ ꯂꯩꯇ ꯆꯣꯛꯊꯅ ꯌꯦꯡꯂꯒ ꯇꯥꯝꯅꯥ ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯁꯥꯟꯅꯗꯣꯏꯁꯦ ꯀꯩꯁꯨ ꯅꯠꯇꯕꯗꯅ ꯅꯄꯤ ꯇꯥꯔꯒ ꯑꯩꯕꯨ ꯅꯣꯛꯊꯍꯜꯂꯤ ꯑꯃꯨꯛꯅ ꯍꯤꯡꯆꯥꯕꯤꯒꯨꯝ ꯊꯥꯖꯗꯕ ꯀꯌꯥ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯎꯍꯜꯂꯤ ꯅꯪꯕꯨ ꯑꯩꯅ ꯌꯥꯔꯤ ꯃꯇꯤꯛ ꯅꯪꯅ ꯑꯩꯁꯦ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯨꯝ ꯁꯥꯟꯅꯔꯒ ꯑꯣꯠꯂꯒ ꯊꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯁꯨ ꯃꯤꯅꯤ ꯊꯃꯣꯏ ꯄꯥꯜꯂꯤ ꯅꯪꯅ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯤꯕ ꯆꯩꯅꯥ ꯃꯌꯥꯝꯁꯦ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤ ꯁꯤ ꯐꯥꯎꯕ ꯅꯪ ꯑꯩꯒꯤ ꯀꯩꯝꯇ ꯈꯟꯕꯤꯕ ꯉꯝꯗꯕ꯭ꯔꯣ ꯅꯪꯅꯁꯨ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯌꯣ ꯇꯥꯝꯅꯥꯗꯣ ꯐꯤꯔꯦꯞꯄꯗ ꯍꯟꯅ ꯇꯨꯅꯁꯨ ꯌꯦꯡꯉꯨꯕ ꯇꯧꯗ ꯐꯠꯇꯕ ꯑꯩꯕꯨ ꯀꯔꯤꯒꯤ ꯊꯤꯔꯛꯏ ꯀꯔꯤꯒꯤ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯏꯅꯣ ꯑꯩꯗꯤ ꯆꯠꯂꯕꯅꯤ ꯅꯪꯒꯤ ꯅꯅꯥꯛꯇꯒꯤ ꯂꯥꯞꯅ ꯌꯨꯝꯗꯁꯨ ꯆꯪꯂꯣꯏ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯒꯤ ꯃꯤ ꯀꯅꯥꯝꯇꯁꯨ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯍꯟꯕ ꯉꯝꯃꯣꯏ ꯑꯩꯅ ꯊꯣꯛꯄ ꯃꯐꯝ ꯑꯃꯗ ꯆꯠꯈꯤꯅꯤ ꯐꯤꯔꯦꯞꯄ ꯃꯣꯟꯊꯔꯝꯂꯕ ꯃꯁꯥꯗꯣ ꯇꯥꯝꯅꯥꯒꯤ ꯋꯥꯍꯩ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯃꯩ ꯆꯨꯁꯤꯜꯂꯛꯂꯦ ꯈꯣꯟꯖꯦꯜ ꯄꯧꯅ ꯆꯩꯔꯛꯏ ꯅꯪ ꯁꯤꯗ ꯌꯥꯝ ꯂꯩꯍꯧꯅꯤꯡꯕ꯭ꯔꯥ ꯍꯥ ꯅꯪ ꯁꯤꯗ ꯌꯥꯝ ꯂꯩꯍꯧꯅꯤꯡꯕ꯭ꯔꯕ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯐꯝꯁꯤꯗꯗꯤ ꯅꯪꯕు ꯊꯅꯝꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯗꯨꯒ ꯏꯃꯥꯒꯤ ꯈꯜꯂꯒꯅꯤ ꯑꯩꯅ ꯅꯪꯕꯨ ꯊꯤꯔꯛꯏꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯪꯒꯤꯗꯃꯛ ꯋꯥꯕꯒꯤ ꯅꯪꯕꯨ ꯑꯩꯅ ꯊꯤꯔꯛꯄ ꯅꯠꯇꯦ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯁꯔꯥꯁꯟꯕ ꯌꯥꯗꯕꯒꯤꯅꯤ ꯑꯩꯅ ꯅꯪ ꯊꯤꯔꯛꯏꯁꯦ ꯈꯪꯉꯕ ꯇꯥꯝꯅꯥꯁꯨ ꯐꯤꯔꯦꯞꯄꯅ ꯁꯅꯥꯌꯥꯏ ꯄꯜꯂꯛꯄꯗ ꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯏ ꯃꯥꯅꯁꯨ ꯐꯤꯔꯦꯞꯄꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯥꯒꯤꯗꯃꯛ ꯋꯥꯗꯨꯅ ꯊꯤꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯁꯅꯥꯌꯥꯏꯒꯤ ꯌꯥꯊꯪꯅꯤ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯄꯦꯜꯂꯨ ꯌꯥꯈꯤꯗ꯭ꯔꯦ ꯀꯔꯤꯒꯤ ꯂꯩꯕꯥꯛ ꯁꯔꯥ ꯁꯜꯍꯟꯗꯕ ꯆꯦꯆꯧꯕꯤ ꯃꯤꯍꯥꯠꯁꯨ ꯂꯩꯕꯥꯛꯀꯤ ꯃꯤꯡꯗꯔꯣ ꯅꯣꯏꯅ ꯀꯨꯞꯁꯤꯜꯂꯒ ꯊꯝꯈꯤꯕꯗꯣ ꯌꯨꯝꯁꯤꯗ ꯅꯪꯒꯤ ꯅꯃꯥꯃꯛꯇꯗ ꯆꯦꯆꯧꯅ ꯂꯥꯏꯕꯛ ꯊꯤꯈꯤꯕꯗ ꯅꯪꯅ ꯅꯃꯥꯒꯤ ꯈꯜꯂꯒ ꯀꯨꯞꯁꯤꯟꯈꯤꯕ꯭ꯔꯥ
ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯀꯩꯒꯤ ꯃꯥꯒꯤ ꯑꯆꯨꯝ ꯑꯔꯥꯟ ꯃꯌꯦꯛ ꯁꯦꯡꯅ ꯅꯪꯅ ꯄꯨꯊꯣꯛꯄ ꯄꯥꯝꯈꯤꯗꯕꯅꯣ? ꯅꯪꯒꯤ ꯏꯃꯥꯅ ꯆꯦ ꯆꯧꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯀꯩꯗꯧꯕꯒꯤ ꯆꯦ ꯆꯧꯒꯤ ꯃꯤꯁꯤꯗꯅ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯅ ꯇꯨꯃꯤꯟꯅ ꯐꯝꯕꯥꯜ ꯀꯣꯜꯂꯒ ꯂꯩꯔꯤꯕꯅꯣ? ꯃꯤꯅꯝꯕ ꯇꯥꯠ ꯉꯥꯛꯇꯅꯦ ꯇꯥꯠ ꯉꯥꯛꯇ. ꯅꯪꯅ ꯁꯔꯥꯁꯟꯕ ꯄꯥꯝꯗ꯭ꯔꯕꯁꯨ ꯑꯩꯅ ꯁꯔꯥꯁꯟꯕ ꯄꯥꯝꯃꯤ. ꯄꯨꯂꯤꯁꯇꯁꯨ ꯑꯩ ꯆꯠꯀꯅꯤꯌꯦ. ꯑꯗꯨꯒ ꯁꯔꯥꯁꯟꯅꯤ. ꯊꯧꯗꯣꯛ ꯑꯃꯠꯇꯁꯨ ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯣꯏ. ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯑꯃꯠꯇ ꯇꯥꯔꯝꯗ꯭ꯔꯦ. ꯈꯨꯗꯥꯡꯗ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯒꯥꯔꯤꯗ ꯍꯥꯞꯀꯠꯂꯤ. ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯨꯅꯁꯨ ꯎꯪꯈꯠꯅꯩ. ꯒꯥꯔꯤ ꯇꯣꯡꯂꯐꯥꯎ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯁꯨꯝ ꯀꯨꯝꯊꯍꯧꯗꯣꯏ ꯂꯩꯍꯧꯗꯣꯏ ꯇꯧꯗꯨꯅꯇ ꯂꯩꯕꯗ ꯐꯤꯔꯦꯞꯄ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ. ꯉꯛꯁꯝꯗ ꯄꯨꯜꯂꯤꯕ ꯇꯥꯏꯗꯨꯅ ꯇꯥꯝꯅꯥꯒꯤ ꯍꯟ ꯁꯥꯔꯒ ꯂꯦꯡꯂꯤꯕ ꯃꯈꯨꯠꯇꯣ ꯁꯠ ꯍꯦꯛꯇ ꯄꯨꯟꯁꯤꯜꯂꯤ. ꯇꯥꯝꯅꯥꯁꯨ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯑꯒ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ? ꯊꯥꯗꯣ ꯀꯣꯏꯂꯥꯎ ꯂꯥꯎꯔꯥ ꯃꯤ ꯐꯥꯔꯦꯅ. ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯣꯜꯂꯤꯕ ꯁꯥꯎꯔꯤꯕ ꯑꯃꯠꯇ ꯃꯅꯥꯗ ꯍꯥꯞꯂꯨꯕ ꯇꯧꯈꯤꯗ꯭ꯔꯦ. ꯃꯈꯨꯠꯇ ꯄꯨꯟꯕ ꯂꯣꯏꯈꯤꯕꯒ ꯄꯣꯀꯦꯠꯇꯒꯤ ꯔꯨꯃꯥꯜꯗꯨꯁꯨ ꯁꯠꯇꯣꯔꯛꯏ. ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯉꯤꯕ ꯃꯆꯤꯟꯕꯥꯜ ꯃꯆꯥꯗꯨꯗ ꯊꯛ ꯄꯨꯟꯁꯤꯜꯂꯤ. ꯑꯗꯨꯗꯒꯤꯗꯤ ꯅꯥꯀꯣꯡꯒꯗꯣ ꯈꯔ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯄꯒꯨꯝꯅ ꯋꯥꯏ ꯁꯪꯕꯒꯤ ꯃꯑꯣꯡꯗ ꯊꯦꯡꯒꯣꯠ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯁꯣꯜꯂꯤ. ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯛꯂꯦ. ꯇꯥꯝꯅꯥꯗꯤ ꯐꯤꯔꯦꯞꯄꯒꯤ ꯃꯇꯧꯗ ꯄꯪꯀꯤꯗꯁꯨ ꯀꯤꯔꯛꯏ. ꯃꯥꯕꯨ ꯍꯥꯠꯇꯣꯛꯇꯨꯅꯕꯨ ꯊꯅꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯀꯤꯠꯅꯦꯞ ꯇꯧꯔꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯗ ꯂꯣꯏꯁꯤꯟꯍꯟꯈꯤꯅꯕ ꯁꯤꯟꯅꯕꯤꯔꯝꯗꯧꯔꯤꯕ꯭ꯔꯥ? ꯐꯅ ꯑꯃꯠꯇ ꯈꯟꯕ ꯉꯝꯈꯤꯗ꯭ꯔꯦ. ꯃꯤꯀꯨꯞꯇꯨꯗ ꯃꯥꯒꯤ ꯃꯀꯣꯛ ꯃꯆꯥꯗꯨꯅ ꯈꯜꯂꯤꯕꯁꯤꯡꯗꯣ ꯀꯤꯔ ꯀꯤꯔꯕ ꯉꯥꯛꯇꯅꯤ. ꯌꯥꯝ ꯉꯥꯡꯅꯤꯡꯗꯥꯏ ꯉꯥꯡꯉꯣ ꯄꯦꯟꯅ. ꯄꯦꯟꯗ꯭ꯔꯤꯐꯥꯎ ꯉꯥꯡꯉꯣ. ꯇꯟꯗ꯭ꯔꯤꯐꯥꯎ ꯂꯦꯡꯉꯣ. ꯑꯗꯨ ꯂꯣꯏꯔꯒ ꯇꯨꯃꯤ ꯂꯩꯔꯣ. ꯅꯪꯅ ꯇꯧꯔꯤꯈꯩ ꯌꯥꯕꯗꯣ ꯁꯤꯗꯩꯗꯤ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯅꯪꯅ ꯑꯃꯨꯛ ꯌꯥꯕ ꯇꯥꯕꯅꯤ. ꯕꯣꯔꯤꯁꯀꯤ ꯐꯣꯟꯁꯨ ꯂꯥꯛꯏ. ꯐꯤꯔꯦꯞꯄ ꯃꯁꯥꯗ ꯅꯠꯇꯅ ꯈꯣꯟꯖꯦꯜꯁꯨ ꯁꯦꯝꯗꯨꯅ ꯄꯥꯏꯈꯠꯂꯒ ꯕꯣꯔꯤꯁ, ꯅꯆꯦ ꯂꯩꯔꯦ, ꯌꯨꯝꯗ ꯂꯩꯔꯝꯃꯤ. ꯄꯥꯈꯠꯅꯔꯨꯔꯅꯨ. ꯍꯣꯏ ꯚꯥꯏ, ꯅꯨꯄꯤꯗꯣ ꯈꯔ ꯈꯔ ꯐꯨꯖꯜꯂꯣ. ꯅꯠꯇ꯭ꯔꯗꯤꯅꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯛꯀꯅꯤ. ꯑꯩꯅ ꯍꯥꯏꯁꯦ ꯈꯔ ꯂꯧꯕꯅ ꯐꯅꯤꯀꯣ. ꯇꯨꯡꯗ ꯌꯥꯝ ꯅꯤꯡꯉꯝꯃꯣꯏ. ꯌꯥꯝ ꯂꯥꯏꯗꯕꯅꯤ. ꯆꯍꯤ ꯁꯥꯡꯅ ꯑꯩꯒ ꯂꯩꯃꯤꯟꯅꯔꯕꯅꯤ. ꯀꯗꯔ ꯐꯗꯔ ꯌꯥꯝ ꯀꯟꯕꯅꯤ. ꯍꯣꯏ ꯍꯣꯏ, ꯄꯥꯕꯨꯡꯒꯤ ꯏꯃꯥꯒꯗꯣ ꯅꯪꯅ ꯈꯔ ꯄꯥꯈꯠꯇꯅꯕ ꯍꯥꯏꯔꯣ. ꯅꯆꯦꯁꯦ ꯉꯁꯤꯗꯤ ꯈꯔ ꯐꯨꯗꯔꯒꯦ. ꯂꯝ ꯌꯥꯝ ꯍꯦꯜꯂꯦ. ꯀꯩꯅꯣ ꯑꯁꯦꯡꯕꯩ ꯐꯨꯗꯣꯏꯔꯣꯏ ꯍꯥꯏꯁꯦ? ꯏꯆꯦ ꯁꯣꯛꯄ ꯌꯥꯔꯣꯏꯀꯣ. ꯐꯨꯗꯣꯏ ꯑꯣꯏꯔꯒꯅ ꯗꯤꯚꯣꯔꯁ ꯇꯧꯔꯛꯑꯣ. ꯁꯣꯝꯗ ꯑꯩ ꯂꯩꯐꯝ ꯈꯪꯗ꯭ꯔꯦꯕ. ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯂꯥꯏꯅꯤꯡꯉꯤꯁꯦ ꯏꯕꯥꯏꯒꯤ ꯏꯆꯦꯒ ꯈꯠꯅꯔꯒ ꯏꯆꯦꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄꯁꯤꯅꯤ. ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯋꯦꯗꯤ ꯅꯪꯅ ꯂꯥꯏꯅꯤꯡꯕꯩ ꯑꯣꯏꯔꯦ. ꯑꯗꯨꯒꯤ ꯂꯥꯏ ꯈꯨꯅꯤꯡꯗꯣ ꯅꯤꯡꯕ ꯌꯥꯔꯣꯏꯀꯣ. ꯑꯩ ꯁꯥꯎꯔꯛꯀꯅꯤ. ꯏꯁ, ꯅꯨꯄꯤꯁꯨ ꯀꯥꯏꯅꯅꯤꯡꯗ꯭ꯔꯤ ꯃꯥꯜꯂꯦꯅꯦ. ꯐꯤꯔꯦꯞꯄ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯕꯥꯏ ꯊꯝꯃꯒꯦꯀꯣ, ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦ ꯍꯥꯏꯔꯒ ꯊꯝꯈ꯭ꯔꯦ ꯐꯤꯔꯦꯞꯄꯅ. ꯇꯥꯝꯅꯥꯗ ꯃꯩ ꯍꯧꯅ ꯁꯥꯎꯔꯕꯁꯨ ꯄꯦꯟꯗꯕ ꯋꯥꯔꯧꯕ ꯂꯩꯔꯁꯨ ꯐꯤꯔꯦꯞꯄ ꯃꯥꯅ ꯇꯥꯝꯅꯥꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯅꯨꯡꯁꯤꯕ ꯎꯕꯗ ꯊꯃꯣꯏ ꯃꯅꯨꯡꯗ ꯑꯄꯦꯟꯕꯒꯤ ꯃꯤꯅꯣꯛ ꯇꯝꯂꯤ ꯇꯥꯝꯅꯥꯁꯨ. ꯐꯤꯔꯦꯞꯄꯗꯣ ꯇꯥꯝꯅꯥꯗ ꯃꯉꯛꯇꯣ ꯍꯥꯏꯔꯞ ꯌꯦꯡꯉꯝꯃꯒ ꯅꯪ ꯐꯠꯇ꯭ꯔꯁꯨ ꯄꯥꯕꯨꯡ ꯏꯃꯥ ꯕꯣꯔꯤꯁꯇꯤ ꯌꯥꯝ ꯅꯨꯡꯁꯤ. ꯅꯪꯗꯧꯅ ꯇꯧꯗꯦ. ꯅꯣꯡꯃꯇ ꯃꯤꯒꯤ ꯐꯠꯇꯅꯕ ꯈꯟꯗꯦ. ꯋꯥꯍꯩ ꯑꯗꯨ ꯃꯆꯤꯟ ꯈꯨꯝꯅꯤꯡꯂꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ. ꯐꯤꯔꯦꯞꯄ ꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡꯗꯣ ꯈꯛꯇꯃꯛ ꯇꯥꯕ ꯅꯠꯇꯅ ꯄꯨꯜꯂꯤꯕ ꯁꯝꯕꯨꯜ ꯑꯗꯣ ꯑꯅꯤꯗꯨꯅ ꯉꯁꯥꯏ ꯒꯥꯔꯤ ꯃꯈꯣꯡꯗ ꯃꯨꯛꯅꯕꯗ ꯀ꯭ꯂꯤꯞꯇꯨ ꯅꯥꯟꯊꯍꯧꯔ ꯃꯥꯜꯂꯦ. ꯃꯁꯝꯗꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕꯤꯅꯕ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯝ ꯍꯦꯜꯂꯛꯂꯤ. ꯅꯨꯖꯥꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯃꯐꯝ ꯏꯆꯥ ꯆꯥꯗꯅ ꯈꯨꯝꯖꯤꯟꯕ ナꯟꯊꯕ ꯍꯧꯔꯛꯂꯦ. ꯅꯥꯟꯊꯔꯛꯂꯤꯕ ꯁꯝꯂꯥꯡ ꯑꯗꯣ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗ꯭ꯔꯦ. ꯎꯄꯥꯏ ꯂꯩꯇ ꯃꯃꯥꯏꯗꯨꯅ ꯀꯣꯏꯍꯥꯏ ꯍꯥꯏꯔꯒ ꯈꯨꯝꯖꯤꯟꯈꯤꯗꯅꯕ ꯂꯥꯛꯅꯩ. ꯑꯗꯨ ꯄꯨꯝꯅꯃꯛ ꯐꯤꯔꯦꯞꯄꯅ ꯎꯔꯨꯔ ꯃꯥꯜꯂꯤ. ꯒꯥꯔꯤꯗꯣ ꯁꯠ ꯈꯥꯝꯃꯤ. ꯃꯈꯨꯠ ꯌꯦꯠꯇ ꯌꯦꯠꯂꯤꯕ ꯕꯦꯅꯦꯠꯁꯇꯣ ꯁꯠ ꯃꯇꯦꯛ ꯑꯃ ꯍꯟꯗꯣꯛꯂꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯠ ꯊꯗꯠꯂꯤ. ꯇꯥꯝꯅꯥꯅ ꯐꯝꯂꯤꯕꯗꯨꯗ ꯍꯨꯠ ꯅꯛꯁꯤꯜꯂꯛꯇꯨꯅ ꯂꯝ ꯍꯦꯜꯂꯤꯕ ꯁꯝꯂꯥꯡ ꯑꯗꯣ ꯋꯥꯔꯛꯈ꯭ꯔꯦ. ꯇꯥꯝꯅꯥꯒꯤ ꯉꯛꯁꯪꯃꯥꯏ ꯑꯗꯨꯗ ꯃꯉꯛꯇꯣ ꯈꯤꯇꯪ ꯅꯛꯁꯤꯜꯂꯒ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯇꯥꯝꯅꯥꯒꯤ ꯇꯨꯡꯒꯤ ꯁꯝꯂꯥꯡ ꯑꯗꯣ ꯄꯨꯂꯞ ꯄꯥꯏꯁꯤꯜꯂꯒ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯕꯦꯅꯦꯠꯁꯇꯨꯅ ꯄꯨꯟꯁꯤꯜꯂꯒ ꯁꯥꯡꯅ ꯊꯥꯗꯩ. ꯇꯥꯝꯅꯥ ꯃꯥꯁꯨ ꯐꯤꯔꯦꯞꯄꯅ ꯅꯛꯁꯤꯜꯂꯛꯇꯨꯅ ꯇꯧꯔꯤꯕꯗꯨꯗ ꯏꯉꯛ ꯉꯛꯆꯩ. ꯃꯤꯍꯨꯜ ꯑꯗꯨꯁꯨ ꯊꯛꯈꯥ ꯑꯣꯟꯅ ꯍꯦꯛ ꯆꯣꯡꯈꯠꯂꯛꯇꯨꯅ ꯇꯊꯛ ꯇꯊꯛ ꯃꯤꯠꯌꯦꯡꯐꯝ ꯇꯥꯔꯤꯕ ꯐꯤꯔꯦꯞꯄꯒꯤ ꯂꯦꯡꯖꯨꯝꯗ ꯃꯃꯤꯠ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯉꯤ. ꯁꯝ ꯄꯨꯟꯕ ꯂꯣꯏꯈ꯭ꯔꯦ. ꯐꯤꯔꯦꯞꯄ ꯃꯉꯛꯇꯣ ꯍꯟꯗꯣꯔꯛꯂꯒ ꯇꯥꯝꯅꯥꯒꯤ ꯃꯥꯏꯊꯣꯡꯒꯤ ꯁꯥꯡꯇꯛ ꯇꯧꯕ ꯁꯥꯏ ꯅꯥꯀꯟ ꯅꯥꯀꯟꯒꯤ ꯃꯔꯨ ꯑꯃꯅꯤꯗꯣ ꯅꯥꯞꯄꯗ ꯆꯦꯠꯅ ꯌꯦꯞꯁꯤꯟꯕꯤꯔꯝꯂꯒ ꯍꯦꯟꯗꯜ ꯄꯥꯏꯈ꯭ꯔꯦ. ꯇꯥꯝꯅꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯍꯣ ꯑꯔꯥꯛ ꯍꯩꯅꯕ ꯍꯩꯅꯗꯕ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯕꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯐꯤꯔꯦꯞꯄꯅ ꯈꯪꯗꯨꯅ ꯎꯗꯨꯅꯇ ꯂꯥꯛꯄꯅꯤ. ꯈꯪꯗꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ. ꯑꯗꯨꯕꯨ ꯌꯥꯔꯤꯈꯩ ꯀꯩ ꯂꯩꯕ ꯍꯥꯏꯗꯨꯅ
ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯖꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯈꯛꯅꯤ ꯂꯩꯔꯝꯕ, ꯃꯤ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗꯦ꯫ ꯐꯤꯔꯦꯞꯄ ꯑꯗꯨꯝ ꯈꯪꯉꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯕꯅꯤꯅ ꯑꯗꯣꯝꯗ ꯂꯣꯏꯅ ꯆꯠꯂꯝꯂꯅꯤ꯫ ꯈꯔ ꯑꯃꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯂꯅꯤ꯫ ꯒꯥꯔꯤꯗꯣ ꯈꯥꯝꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯗ ꯄꯨꯜꯂꯤꯕꯗꯣ ꯊꯥꯗꯣꯛꯅꯤ ꯈꯪꯗ ꯊꯥꯡꯂꯒ ꯄꯨꯁꯤꯜꯂꯛꯏ꯫ ꯇꯥꯝꯅꯥ ꯃꯥꯁꯨ ꯀꯣꯏꯂꯦꯡ ꯂꯦꯡꯕ ꯃꯨꯛꯄ ꯇꯧꯔꯗ꯭ꯔꯦ꯫ ꯐꯤꯔꯦꯞꯄꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯌꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯐꯤꯔꯦꯞꯄꯒꯤ ꯑꯁꯥꯎꯕ ꯃꯔꯛꯇ ꯍꯥꯄꯛꯄ ꯅꯨꯡꯁꯤꯕꯒꯤ ꯃꯊꯦꯜ ꯑꯗꯨꯅ ꯄꯨꯛ ꯊꯟꯈ꯭ꯔ ꯃꯥꯜꯂꯤ꯫ ꯑꯇꯦꯕ ꯁꯅꯥ ꯑꯣꯟꯈ꯭ꯔꯦ꯫ ꯀꯥ ꯃꯅꯨꯡ ꯌꯧꯔꯀꯥꯟꯗ ꯐꯃꯨꯡꯗ ꯗꯣꯛ ꯍꯦꯛ ꯊꯥꯗꯩ꯫ ꯐꯃꯨꯡꯗꯨꯗ ꯈꯨꯎ ꯅꯥꯝꯃ ꯁꯧꯔꯒ ꯅꯥꯝꯃ ꯑꯃꯅ ꯃꯈꯥꯗ ꯊꯝꯂꯒ ꯇꯥꯝꯅꯥꯒꯤ ꯃꯈꯨꯠꯇ ꯄꯨꯜꯂꯤꯕ ꯇꯥꯏꯗꯣ ꯊꯥꯗꯣꯛꯏ꯫ ꯃꯆꯤꯟꯕꯥꯜꯗꯨꯁꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯄꯣꯀꯦꯠ ꯍꯨꯝꯖꯤꯜꯂꯒ ꯂꯦꯞꯄꯒ ꯌꯨꯝꯁꯤꯗꯒꯤ ꯈꯣꯡ ꯀꯥꯟꯊꯣꯛꯑꯒ ꯆꯠꯄ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯝꯁꯤꯗ ꯄꯨꯂꯤꯁ ꯌꯧꯍꯟꯗꯕꯒꯤ ꯃꯔꯝ ꯏꯃꯥꯅꯤ꯫ ꯅꯪꯕꯨ ꯀꯟꯁꯦ ꯍꯥꯏꯔꯤꯕꯁꯦ ꯑꯩ ꯅꯠꯇꯦ, ꯏꯃꯥꯅꯤ꯫ ꯍꯧꯖꯤꯛ ꯏꯃꯥꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤ꯫ ꯅꯪꯒꯤ ꯃꯥꯟꯅꯕ ꯁꯛꯇꯝꯗꯨꯅ ꯅꯪꯕꯨ ꯏꯃꯥꯅ ꯁꯥꯎꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯊꯃꯣꯏꯗ ꯀꯩꯗꯧꯅꯨꯡꯗꯁꯨ ꯍꯥꯞꯄꯔꯣꯏ ꯍꯥꯏꯔꯝꯗꯨꯅ ꯃꯁꯥꯗꯣ ꯈꯔ ꯍꯟꯗꯣꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯅꯐꯤ ꯊꯨꯅ ꯍꯣꯡꯗꯣꯛ, ꯂꯩꯈꯤꯗꯕ ꯏꯃꯨꯡꯗ ꯆꯠꯅꯕ꯫ ꯇꯥꯝꯅꯥꯁꯨ ꯆꯠꯄ ꯉꯝꯅꯤ ꯉꯝꯃꯣꯏ ꯍꯥꯏꯔꯝꯗ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯋꯥꯔꯗ꯭ꯔꯣꯞ ꯍꯥꯡꯗꯨꯅ ꯄꯨꯡꯉꯧ ꯐꯅꯦꯛ ꯐꯤ ꯑꯉꯧꯕ ꯍꯣꯡꯗꯣꯔꯛꯏ꯫ ꯐꯤꯔꯦꯞꯄꯅ ꯁꯪꯗꯨꯅ ꯍꯣꯡꯗꯣꯛꯍꯜꯂꯤ꯫ ꯃꯁꯝꯗꯨꯁꯨ ꯍꯥꯠꯇꯣꯛꯇꯦ꯫ ꯀꯥꯕꯛ ꯀꯥꯕꯛ ꯐꯥꯔꯤꯕ ꯈꯔꯗꯣ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯅꯥꯟꯊꯩ꯫ ꯐꯤꯔꯦꯞꯄꯅ ꯄꯨꯜꯂꯝꯕ ꯕꯦꯅꯦꯁꯇꯨꯁꯨ ꯂꯧꯊꯣꯛꯇꯦ꯫ ꯃꯁꯝ ꯑꯁꯥꯡꯕꯗꯣ ꯀꯣꯌꯦꯠ ꯌꯦꯠꯁꯤꯟꯅꯗꯨꯅ ꯀ꯭ꯂꯤꯞ ꯑꯃꯅ ꯐꯥꯖꯤꯜꯂꯒ ꯁꯝꯕꯨꯟ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯇꯥꯝꯅꯥ ꯍꯦꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯕꯒ ꯐꯤꯔꯦꯞꯄ ꯃꯈꯨꯠ ꯊꯛꯁꯝꯃꯛꯏ꯫ ꯆꯤꯡꯂꯒ ꯄꯨꯈꯤꯗ꯭ꯔꯕꯗꯤ ꯅꯥꯟꯊꯣꯛꯑꯒ ꯆꯦꯟꯈꯤꯗꯧꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯅꯠꯇ꯭ꯔꯒꯅ ꯊꯣꯛꯑꯕ ꯃꯇꯧꯗꯧꯕ ꯃꯥꯟꯕꯒꯤꯔ ꯅꯨꯡꯁꯤꯕꯒꯤꯔ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯉꯁꯤꯒꯤ ꯃꯇꯧ꯫ ꯇꯤꯂꯣ ꯍꯣꯏꯗ ꯂꯥꯛꯂꯦ꯫ ꯒꯥꯔꯤ ꯀꯨꯝꯊꯔꯝꯗꯥꯏ ꯇꯥꯝꯅꯥ ꯃꯉꯛꯁꯪꯒꯤ ꯗꯥꯛꯐꯝ ꯑꯗꯣ ꯈꯨꯝꯖꯤꯟꯕ ꯑꯣꯏꯅ ꯐꯤꯗꯨꯅ ꯉꯛꯁꯝꯗ ꯔꯥꯎꯟ ꯎꯪꯗꯨꯅ ꯌꯦꯠꯁꯤꯟꯕꯣꯏ ꯏꯜꯂꯤ꯫ ꯃꯈꯣꯏꯅ ꯌꯧꯔꯛꯄꯗ ꯑꯁꯤꯕ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯊꯔꯛꯂꯝꯕꯅ ꯑꯄꯤꯛꯄ ꯃꯆꯥ, ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯔꯤ ꯃꯇꯥ ꯄꯨꯝꯅꯃꯛꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯅꯔꯝꯃꯤ꯫ ꯍꯜꯂꯛꯈꯣ ꯍꯥꯏꯗꯨꯅ ꯄꯦꯟꯖꯗꯅ ꯇꯦꯡꯊꯥꯔꯝꯃꯤ꯫ ꯃꯈꯣꯏꯅꯤꯅ ꯆꯪꯁꯤꯜꯂꯨꯕꯗ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯐꯝꯂꯝꯕ ꯈꯔ ꯍꯧꯒꯠꯅꯗꯨꯅ ꯁꯔ ꯃꯦꯗꯥꯝꯒꯤ ꯐꯝꯐꯝ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯖꯩ꯫ ꯑꯄꯤꯛꯄ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯄꯗꯣ, ꯃꯗꯨ ꯎꯕꯗ ꯇꯥꯝꯅꯥ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯃꯥ ꯌꯥꯎꯔꯛꯇꯕꯒꯤ ꯆꯩꯊꯦꯡ ꯆꯩꯅꯥ ꯃꯌꯥꯝꯁꯤꯡ ꯅꯤꯡꯁꯤꯡꯂꯒ ꯃꯥꯁꯨ ꯀꯞꯈ꯭ꯔꯦ꯫ ꯃꯍꯩ ꯀꯞꯇ ꯀꯞꯄꯗꯨꯗ ꯄꯦꯜꯂꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅꯁꯨ ꯅꯨꯡꯁꯤ ꯈꯪꯗꯕꯤꯗꯨꯗ ꯌꯦꯡꯍꯟꯒꯦ ꯈꯟꯅ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯇꯥꯝꯅꯥꯗ ꯌꯦꯡꯂꯨꯕꯗ ꯀꯞꯄꯒꯤ ꯐꯤ ꯑꯉꯧꯕ ꯃꯆꯤꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯀꯟꯅ ꯅꯝꯁꯤꯜꯂꯒ ꯂꯩꯔꯝꯕꯗ ꯃꯥꯁꯨ ꯇꯥꯝꯅꯥꯗ ꯏꯔꯥꯠ ꯊꯥꯡꯅ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ꯫ ꯁꯥꯁꯤꯟꯅꯕ ꯄꯤꯅꯤ ꯈꯟꯕ ꯉꯝꯈꯤꯗꯦ ꯆꯩꯅꯥ ꯈꯥꯡꯅ ꯀꯞꯂꯤꯕ ꯃꯤꯀꯞꯇ꯫ ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡꯗꯗꯤ ꯋꯥꯔꯧꯈꯤ꯫ ꯄꯨꯝꯅꯃꯛ ꯅꯪꯅ ꯊꯣꯛꯍꯜꯂꯒ ꯀꯔꯤꯒꯤ ꯅꯪꯅ ꯑꯃꯨꯛ ꯀꯞꯂꯤꯕ? ꯅꯪꯗꯤ ꯀꯞꯀꯗꯕ ꯅꯠꯇꯦ, ꯑꯣꯟꯅꯔꯦ꯫ ꯆꯍꯤ ꯉꯟꯅ ꯃꯃꯥ ꯀꯥꯏꯅꯔꯕ, ꯇꯨꯡꯗ ꯂꯣꯟꯅꯕꯤ ꯑꯃꯒꯤ ꯇꯝꯊꯤꯕ ꯃꯤꯑꯣꯠ ꯈꯥꯡꯕ ꯌꯥꯔꯤꯕ, ꯇꯝꯕ ꯉꯝꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤ ꯎꯔꯒ ꯅꯣꯛ꯫ ꯅꯪ ꯄꯦꯜꯂꯣ꯫ ꯅꯪꯒꯤ ꯍꯔꯥꯎꯕꯒꯤ ꯖꯒꯣꯏꯒꯤ ꯇꯥꯟꯊꯥ ꯃꯃꯥ ꯀꯥꯏꯅꯕꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯤꯀꯞꯁꯤꯅꯤ꯫ ꯐꯤꯔꯦꯞꯄ ꯃꯤꯠꯌꯦꯡ ꯇꯞꯅ ꯇꯩꯊꯔꯛꯂꯦ꯫ ꯍꯧꯒꯠꯇꯨꯅ ꯇꯤꯂꯣꯒꯤ ꯃꯅꯦꯝ ꯃꯀꯨꯒ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯎꯅꯩ꯫ ꯃꯈꯣꯏꯁꯨ ꯃꯃꯧꯅ ꯌꯨꯝꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯅ ꯄꯨꯗꯨꯅ ꯍꯣꯠꯅꯖꯕꯅꯤꯅ ꯃꯈꯨꯠ ꯃꯈꯣꯡ ꯇꯦꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯄꯦꯟꯗꯅ ꯄꯥꯎꯗꯝꯖꯩ꯫ ꯐꯤꯔꯦꯞꯄ ꯄꯨꯝꯅꯃꯛꯁꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯣꯛꯍꯟꯕꯅꯤ, ꯊꯧꯗꯥꯡ ꯃꯥꯒꯤ ꯌꯥꯝꯅ ꯆꯥꯎꯔꯤ ꯈꯟꯅ ꯃꯥꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯦ, ꯃꯥꯃ, ꯏꯇꯩꯃꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯑꯋꯥ ꯑꯅꯥ ꯑꯗꯨꯝ ꯄꯨꯔꯒ ꯂꯥꯛꯑꯕꯅꯤ ꯉꯜꯂꯤꯉꯩꯗꯒꯤ ꯍꯧꯅ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯗꯁꯥꯁꯨ ꯃꯥꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯆꯠꯈ꯭ꯔꯕꯅꯤꯅ ꯃꯈꯥ ꯇꯥꯕ ꯏꯃꯨꯡꯁꯤꯒꯤ ꯗꯥꯏꯇ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯄꯨꯒꯅꯤ꯫ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ꯫ ꯑꯉꯥꯡꯁꯤꯁꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯒꯅꯤ, ꯇꯥꯃꯣꯁꯨ ꯆꯥꯅꯕ ꯁꯤꯟꯐꯝ ꯑꯃ ꯄꯤꯒꯅꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯑꯌꯦꯛꯇ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯥꯎꯖꯒꯦ꯫ ꯏꯇꯩꯃ ꯂꯩꯇ꯭ꯔꯦ ꯈꯟꯅ ꯅꯨꯡꯅꯥꯡꯕ ꯄꯣꯛꯄꯤꯒꯅꯨꯀꯣ꯫ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯅꯣꯏꯗ ꯊꯥꯖꯗꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯍꯌꯦꯡ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯅꯨꯄꯤ ꯑꯃ ꯊꯤꯈꯤꯅꯤꯗꯣ, ꯏꯁꯨꯁꯤꯗꯤ ꯃꯤꯅꯨꯡꯁꯤ ꯋꯥꯠꯍꯧꯔꯕꯗꯤ ꯈꯜꯂꯤꯕꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯅꯣꯏꯁꯨ ꯂꯥꯟꯗꯦ, ꯄꯨꯝꯅꯃꯛ ꯂꯥꯏꯕꯛꯅꯅꯤꯅꯦ꯫ ꯅꯣꯏꯗ ꯈꯛ ꯇꯥꯏꯅꯕꯁꯨ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯄꯨꯝꯅꯃꯛꯁꯦ ꯏꯁꯣꯔ ꯃꯥꯒꯤ ꯀꯨꯝꯍꯩꯅꯤ꯫ ꯑꯦꯛꯁꯤꯗꯦꯟ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯊꯣꯛꯍꯟꯅꯤꯡꯕ ꯅꯠꯇꯦꯗꯣ꯫
ꯍꯩꯈ꯭ꯔꯕ ꯁꯅꯥꯌꯥꯏ ꯌꯥꯝꯅ ꯁꯣꯟꯅ ꯎꯍꯜꯂꯒ ꯑꯁꯤꯕ ꯃꯐꯝꯗ ꯂꯥꯛꯂ ꯃꯥꯜꯂꯦ꯫ ꯃꯌꯥꯝ ꯂꯥꯡꯅꯔꯛꯏ ꯃꯦꯗꯥꯝ ꯂꯥꯛꯑꯦ ꯍꯥꯏꯗꯅ꯫ ꯅꯍꯥ ꯑꯅꯤꯃꯨꯛꯅ ꯁꯝꯂꯒ ꯆꯠꯄ ꯉꯝꯗ ꯆꯪꯉꯛꯂꯤꯕꯅꯤ꯫ ꯁꯅꯥꯌꯥꯏ ꯃꯥꯅ ꯇꯤꯂꯣꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯗ ꯌꯦꯡꯅ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯗꯨꯅ ꯀꯞꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯇꯦꯡꯊꯥꯅ ꯀꯞꯂꯤꯕ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯆꯥꯁꯤꯡꯗꯨ ꯎꯔꯒ ꯊꯦꯝꯖꯤꯟꯒꯦ ꯈꯟꯗꯕ ꯂꯩꯀꯥꯏ ꯃꯤꯑꯣꯏꯁꯤꯡꯗꯣ ꯃꯦꯗꯥꯝꯒꯤ ꯄꯤ ꯃꯔꯤꯛ ꯑꯃꯗꯗꯤ ꯂꯩꯃꯥꯏꯊꯛꯇ ꯇꯥꯍꯟꯈꯤꯕ ꯄꯥꯝꯃꯩ ꯃꯇꯥꯒꯨꯝ ꯊꯦꯝꯖꯤꯟꯕꯤꯅꯕ ꯃꯤꯅ ꯀ꯭ꯌꯨ ꯂꯦꯡꯈꯤ꯫ ꯃꯦꯗꯥꯝ ꯀꯔꯤꯝꯇ ꯍꯦꯛ ꯈꯟꯕꯤꯔꯨꯔꯅꯨ, ꯑꯦꯛꯁꯤꯗꯦꯟ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯂꯥꯏꯕꯛ ꯐꯗꯅ ꯃꯤ ꯑꯃꯈꯛ ꯗꯁꯥ ꯇꯥꯔꯤꯁꯤ ꯐꯔꯕꯅꯤ, ꯗ꯭ꯔꯥꯏꯚꯔꯁꯨ ꯃꯦꯗꯥꯝꯁꯨ ꯂꯣꯏꯅꯃꯛ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯦ꯫ ꯃꯤꯉꯝꯕꯅ ꯁꯠ ꯄꯥꯡꯁꯤꯜꯂꯛꯏ, ꯃꯦꯗꯥꯝ ꯍꯛꯆꯥꯡ ꯁꯣꯜꯂꯤꯕꯅꯤꯅ ꯑꯁꯤꯕ ꯍꯛꯆꯥꯡꯗꯤ ꯄꯥꯏꯕꯤꯔꯨꯔꯅꯨ, ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯆꯠꯇꯧꯔꯤꯕꯅꯤꯅ ꯗꯣꯛꯇꯔꯗ ꯅꯝꯗꯅ ꯍꯥꯏꯅꯔꯒ ꯉꯥꯏꯍꯥꯛ ꯌꯧꯗ꯭ꯔꯗꯤ ꯐꯖꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯣꯟꯊꯔꯛꯄꯒꯤ ꯋꯥꯍꯩꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤꯡꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯂꯩꯔꯝꯕ ꯑꯃꯅ, ꯃꯦꯗꯥꯝ ꯁꯣꯛꯎꯔꯅꯨ, ꯃꯦꯗꯥꯝꯁꯤ ꯃꯁꯥꯁꯨ ꯌꯥꯝꯅ ꯁꯣꯜꯂꯦ, ꯃꯥꯁꯨ ꯁꯣꯛꯏꯕꯅꯤꯅ ꯃꯪꯒꯨꯝꯕ ꯌꯥꯎꯕꯁꯨ ꯌꯥꯔꯔꯣꯏ꯫ ꯅꯨꯄꯤꯒꯤ ꯃꯃꯥ ꯃꯄꯥ ꯇꯧꯗꯨꯅ ꯁꯦꯜ ꯅꯨꯡ ꯈꯔꯁꯨ ꯄꯤꯔꯝꯂꯒ ꯑꯋꯥꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯂꯤꯅꯔꯕ ꯇꯨꯡꯗ ꯁꯅꯥꯌꯥꯏꯗꯨ ꯍꯟꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯂꯦ꯫ ꯁꯅꯥꯌꯥꯏ ꯁꯝꯃꯛꯄ ꯃꯤ ꯑꯅꯤꯗꯨꯅ ꯉꯥꯛꯄꯤꯔꯒ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯃꯨꯛ꯫ ꯇꯥꯝꯅꯥꯁꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯇꯨꯡꯗ ꯂꯥꯞꯇꯛꯅ ꯏꯟꯅꯔꯛꯏ꯫ ꯃꯌꯥꯝꯅ ꯁꯧꯗꯨꯅ ꯃꯈꯣꯡ ꯊꯥꯡꯕ ꯌꯥꯗ꯭ꯔꯦꯅ ꯁꯦꯛ ꯁꯦꯛꯇꯨꯅ ꯆꯠꯂꯝꯕ ꯁꯅꯥꯌꯥꯏ ꯒꯥꯔꯤ ꯀꯥꯈꯠꯈꯤꯕꯗꯨꯗ ꯏꯆꯤꯡ ꯆꯤꯡꯅꯔꯦ, ꯀꯌా ꯁꯣꯛꯇꯕꯒꯤ ꯐꯤꯕꯝꯗ ꯁꯠ ꯇꯣꯡꯈꯠꯈꯤ꯫ ꯒꯥꯔꯤ ꯃꯅꯨꯡ ꯌꯧꯕꯒ ꯀꯞꯂꯝꯕ ꯁꯛꯐꯝꯗꯣ ꯊꯛ ꯆꯦꯟꯖ ꯇꯧꯈꯤꯕꯗꯨꯗ ꯇꯥꯝꯅꯥꯗꯤ ꯃꯃꯤꯠ ꯈꯪꯂꯛ ꯂꯪꯊꯣꯛꯇꯨꯅ ꯌꯦꯡꯍꯧꯏ꯫ ꯁꯅꯥꯌꯥꯏ ꯃꯥꯅꯗꯤ ꯎꯈꯤꯗ꯭ꯔꯦ꯫ ꯈꯪꯈ꯭ꯔꯦ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯁꯅꯥꯌꯥꯏ ꯃꯁꯥꯗ ꯀꯔꯤꯝꯇ ꯁꯣꯛꯇꯦ꯫ ꯑꯗꯨꯗꯤ ꯑꯦꯛꯁꯤꯗꯦꯟꯁꯤꯅ ꯀꯔꯝꯕ ꯒꯥꯔꯤꯗ ꯀꯔꯝꯅ ꯇꯧꯔꯤꯕ? ꯗ꯭ꯔꯥꯏꯚꯔ ꯁꯣꯛꯏ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃꯠꯇꯁꯨ ꯇꯥꯗꯦ꯫ ꯇꯤꯂꯣ ꯈꯛ ꯁꯣꯛꯂꯤꯕꯁꯤꯅ ꯀꯝꯗꯧꯕ? ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯇꯨꯡꯋꯥꯏꯗꯒꯤ ꯐꯤꯔꯦꯞꯄꯅ, ꯀꯨꯝꯍꯩ ꯁꯥꯟꯅꯔꯒ ꯀꯨꯝꯍꯩ ꯌꯦꯡꯗꯅ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯤꯁꯤ ꯀꯩꯒꯤꯅꯣ? ꯇꯥꯝꯅꯥꯗꯨ ꯏꯈꯪ ꯈꯪꯉꯨꯏ꯫ ꯐꯤꯔꯦꯞꯄ ꯁꯣꯗꯨ ꯅꯝꯃꯒ ꯒꯥꯔꯤꯒꯤ ꯂꯣꯛ ꯍꯥꯡꯉꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤ꯫ ꯇꯥꯝꯅꯥꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯂꯦ꯫ ꯇꯥꯝꯅꯥꯅ ꯀꯥꯈꯠꯀꯗꯕ ꯀꯥꯔꯒꯤ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯉꯥꯏꯔꯤ ꯐꯤꯔꯦꯞꯄꯅ꯫ ꯇꯥꯝꯅꯥꯁꯨ ꯐꯤꯔꯦꯞꯄꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯏ꯫ ꯊꯤꯅ ꯆꯩꯔꯁꯨ ꯇꯧꯊꯣꯔꯛꯄ ꯃꯑꯣꯡꯗꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯇꯧ ꯏꯉꯥꯟ ꯉꯥꯟꯅ ꯍꯦꯛꯇꯃꯛ ꯎꯠꯊꯣꯔꯛꯏ꯫ ꯂꯣꯠꯁꯤꯟꯕ ꯉꯝꯍꯧꯗꯕ ꯀꯤꯌꯔꯤꯡ ꯑꯣꯏꯕ ꯂꯝꯆꯠꯅꯤ꯫ ꯐꯤꯔꯦꯞꯄꯁꯨ ꯊꯣꯡꯗꯣ ꯍꯥꯡꯈꯩ ꯍꯥꯡꯉꯨꯔꯒ ꯑꯃꯨꯛꯁꯨ ꯃꯈꯨꯠꯇꯨꯅ ꯈꯧꯇꯛꯅꯗꯨꯅ ꯇꯧꯐꯝ ꯈꯪꯗ ꯃꯅꯥꯇꯣꯟ ꯃꯊꯛꯇꯨꯗ ꯍꯥꯏꯔꯞ ꯅꯥꯜꯂꯤ꯫ ꯇꯥꯝꯅꯥꯅ ꯍꯦꯛ ꯀꯥꯈꯠꯈꯤꯕꯒ ꯊꯣꯡꯗꯣ ꯈꯝ ꯃꯈꯣꯜ ꯊꯣꯛꯍꯜꯂꯒ ꯊꯤꯡꯖꯤꯟꯈꯤ꯫ ꯌꯨꯝ ꯐꯥꯎꯕ ꯍꯜꯂꯛꯄꯒꯤ ꯂꯦꯝꯕꯦꯜꯗ ꯐꯤꯔꯦꯞꯄ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯒꯦꯝꯅꯔꯒ, ꯂꯥꯟꯕꯅ ꯅꯪꯅ, ꯐꯨꯒꯠꯄꯅ ꯑꯩꯅ, ꯏꯇꯩꯃ ꯇꯤꯂꯣ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯗꯥꯏꯇ ꯑꯩꯅ ꯑꯣꯏꯔꯦꯗꯅ, ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯃꯌꯥꯝꯅ ꯀꯞꯄꯗꯣ ꯌꯦꯡꯕ? ꯅꯪꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯃꯤꯅꯨꯡꯁꯤ ꯐꯥꯎꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯀꯩꯝꯇ ꯐꯥꯎꯔꯝꯃꯣꯏ꯫ ꯌꯨꯝ ꯀꯩ ꯄꯥꯜꯂꯨꯕꯗꯒꯤ ꯅꯪ ꯂꯧꯔꯨꯕꯗꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯌꯥꯝꯅ ꯍꯦꯟꯒꯠꯂꯦ, ꯐꯠꯇꯕꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ꯫ ꯐꯤꯔꯦꯞꯄ ꯃꯈꯥ ꯇꯥꯔꯛꯏ, ꯅꯪꯁꯦ ꯉꯛꯇꯤ ꯉꯛꯏ, ꯅꯪꯒꯤꯁꯨ ꯊꯃꯣꯏꯗꯤ ꯊꯨꯒꯥꯏꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯆꯨꯝ ꯑꯔꯥꯟ ꯃꯄꯨꯡ ꯐꯥꯅ ꯈꯪꯗ꯭ꯔꯤꯉꯩ ꯅꯪꯅ ꯑꯩꯕꯨ ꯑꯔꯥꯟꯕꯁꯨ ꯍꯦꯛꯇ ꯇꯥꯍꯟꯕꯤꯈꯤ꯫ ꯑꯩꯅ ꯁꯣꯔꯤ ꯍꯥꯏꯈꯤꯕꯗꯤ ꯑꯩ ꯂꯩꯅ ꯃꯥꯕꯨ ꯀꯟꯕ ꯉꯝꯈꯤꯗꯕꯒꯤ ꯑꯩꯅ ꯅꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯗ ꯑꯩꯅ ꯅꯪꯒꯤ ꯆꯦꯆꯧꯕꯤ ꯅꯨꯡꯁꯤꯈꯤꯗꯕ ꯂꯩꯇꯦ꯫ ꯅꯪꯒ ꯃꯥꯒꯗꯤ ꯌꯥꯝ ꯈꯦꯠꯅꯩ꯫ ꯁꯛꯇꯝ ꯁꯕꯥꯟ ꯍꯥꯏꯔꯞ ꯃꯥꯟꯅꯔꯨꯕ ꯈꯛꯅꯤ, ꯏ ꯄꯨꯜꯂꯨꯕ ꯈꯛꯅꯤ, ꯅꯪꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯅꯪꯅ ꯑꯩꯉꯣꯟꯗ, ꯑꯩꯒꯤ ꯏꯃꯨꯡꯗ ꯁꯤꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪ ꯈꯔꯗꯤ ꯍꯦꯃꯟꯕ꯭ꯔꯥ ꯈꯜꯂꯤ꯫ ꯇꯥꯝꯅꯥ ꯁꯥꯏꯠꯇ ꯑꯣꯟꯊꯣꯛꯂꯒ ꯊꯣꯡꯅꯥꯎꯗꯨꯗ ꯌꯦꯡꯉꯤ꯫ ꯁꯤꯠꯇꯨꯗ ꯉꯥꯊꯔꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯁꯥꯗꯣ ꯆꯣꯛꯊꯅ꯫ ꯐꯤꯔꯦꯞꯄ ꯇꯞꯂꯤ ꯇꯞꯂꯤ ꯋꯥ ꯉꯥꯡꯕꯗꯤ ꯂꯦꯞꯇꯦ꯫ ꯅꯪꯕꯨ ꯑꯩꯅ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯤ ꯈꯔ ꯀꯣꯛꯂꯅꯤꯗꯤ ꯈꯜꯂꯨꯏ꯫ ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯝꯖꯔꯒ ꯀꯅꯥꯗꯁꯨ ꯇꯝꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤꯁꯤꯡꯁꯦ ꯅꯪꯉꯣꯟꯗ ꯂꯤꯒꯦꯁꯨ ꯈꯜꯂꯨꯏ꯫ ꯑꯗꯨꯕꯨ ꯈꯜꯂꯨꯕ ꯑꯣꯏꯔꯛꯄꯒ ꯌꯥꯝꯅ ꯈꯦꯠꯅꯈ꯭ꯔꯦ, ꯌꯥꯝꯅ ꯈꯦꯠꯅꯃꯟꯈ꯭ꯔꯦ꯫ ꯍꯥꯏꯅ ꯍꯥꯏꯅ ꯂꯣꯏꯔꯛꯄꯗ ꯈꯣꯟꯖꯦꯜ ꯁꯣꯡꯊꯥꯡꯅꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯧꯔꯛꯂꯦ꯫ ꯒꯥꯔꯤ ꯈꯥꯝꯈꯤꯗꯨꯅ ꯐꯤꯔꯦꯞꯄ ꯒꯥꯔꯤꯗꯩ ꯀꯨꯝꯊꯔꯛꯂꯦ꯫ ꯇꯥꯝꯅꯥꯁꯨ ꯀꯨꯝꯊꯔꯛꯄꯅꯤ ꯐꯥꯏꯒꯟ ꯁꯤꯊꯔꯛꯄꯅ ꯐꯨꯛꯂꯒ ꯆꯠꯄ ꯉꯝꯗ ꯆꯞ ꯂꯦꯞꯄꯤ꯫ ꯅꯨꯡꯁꯥ ꯁꯣꯔ ꯑꯃ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯐꯤꯔꯦꯞꯄ ꯈꯪꯍꯟꯅꯤꯡꯗ ꯍꯣꯜꯂꯗꯨꯅ ꯃꯁꯥ ꯁꯣꯟꯕꯗ ꯅꯠꯇꯅ ꯋꯥꯈꯜꯗꯨꯁꯨ ꯆꯞ ꯃꯥꯟꯅꯅ ꯁꯣꯟꯈꯤꯕꯅ ꯈꯣꯡꯊꯥꯡꯗꯣ ꯐꯨꯛꯄ ꯉꯝꯂꯨꯗꯕꯅꯤ꯫
ꯇꯥꯝꯅꯥꯅ ꯎꯍꯟ ꯈꯪꯍꯟꯅꯤꯡꯗꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯐꯤꯔꯦꯞꯄꯅ ꯂꯣꯏꯅꯃꯛ ꯈꯪꯂꯤ ꯎꯔꯤ ꯃꯈꯣꯏꯗꯒꯤ ꯑꯦꯔꯣꯟ ꯍꯣꯏ ꯐꯥꯎꯒꯤ ꯂꯝꯕꯤꯗꯣ ꯀꯤꯂꯣꯃꯤꯇꯔ 4.5 ꯆꯪꯅꯤ ꯑꯗꯨ ꯐꯥꯎꯕ ꯃꯈꯣꯡꯅ ꯆꯠꯂꯝꯕꯗꯣ ꯃꯁꯥꯗꯣ ꯆꯣꯛꯊꯔꯛꯄ ꯇꯥꯕꯅꯤ ꯄꯣꯊꯥꯁꯨ ꯆꯠꯂꯝꯃꯣꯏ ꯁꯤꯡꯅꯗꯨꯅ ꯆꯠꯄ ꯑꯣꯏꯕꯅ ꯊꯧꯅꯥ ꯈꯔꯁꯨ ꯐꯨꯗꯣꯛꯂꯝꯒꯅꯤ ꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯅꯨꯡꯁꯥ ꯊꯤꯔꯦ ꯃꯄꯥꯜ ꯊꯣꯡꯗꯗꯤ ꯎꯍꯜꯂꯛꯇꯦ ꯇꯥꯝꯅꯥꯁꯨ ꯃꯈꯣꯡ ꯇꯞꯅ ꯐꯨꯛꯇꯨꯅ ꯆꯠꯄ ꯍꯧꯔꯦ ꯐꯤꯔꯦꯞꯄꯁꯨ ꯃꯇꯨꯡꯗ ꯇꯞꯅ ꯏꯅꯔꯛꯏ ꯁ꯭ꯇꯦꯌꯔ ꯀꯥꯕꯗ ꯐꯥꯎ ꯇꯥꯝꯅꯥꯏ ꯐꯥꯏꯒꯟ ꯁꯤꯊꯕꯅ ꯐꯤꯔꯦꯞꯄ ꯉꯥꯏꯅ ꯇꯨꯡ ꯋꯥꯏꯔꯞ ꯊꯥꯡꯂꯒ ꯏꯟꯅꯩ ꯇꯨꯔꯛꯂꯗꯤ ꯍꯥꯏꯊꯔꯛꯂꯗꯤ ꯈꯟꯅ ꯉꯥꯛꯂꯧ ꯑꯣꯏꯔꯤꯕꯅꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯀꯥ ꯌꯧꯕꯒ ꯇꯥꯝꯅꯥ ꯐꯤꯗꯣ ꯂꯧꯊꯣꯛꯈꯤꯗꯨꯅ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯂꯪꯁꯤꯜꯂꯒ ꯁꯣꯐꯥꯗꯨꯗ ꯋꯥꯏ ꯁꯪꯅ ꯍꯦꯛ ꯐꯝꯊꯔꯒ ꯇꯞꯅ ꯁꯣꯔ ꯑꯁꯥꯡꯕ ꯃꯍꯣꯟꯊꯩ ꯁꯣꯐꯥꯗꯨꯗ ꯉꯥꯊꯔꯒ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯄꯥꯝꯕꯣꯝꯗ ꯈꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯒꯤ ꯃꯇꯧ ꯀꯨꯞꯊꯅ ꯌꯦꯡꯂꯒ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ ꯃꯐꯝ ꯏꯆꯥ ꯆꯥꯗꯅ ꯐ꯭ꯂꯣꯔꯗꯨꯗꯁꯨ ꯆꯤꯡꯗꯨꯅ ꯊꯝꯂꯤꯕ ꯐꯤꯗꯨꯁꯨ ꯃꯈꯨꯠꯅ ꯇꯥꯞ ꯂꯧꯈꯠꯂꯒ ꯀꯥꯕꯛ ꯊꯨꯞꯆꯤꯜꯂꯒ ꯁꯣꯐꯥꯒꯤ ꯁꯥꯏꯠ ꯅꯥꯀꯟ ꯑꯃꯗ ꯌꯥꯟꯁꯤꯜꯂꯤ ꯑꯌꯨꯛ ꯉꯟꯅ ꯕꯣꯔꯤꯁꯁꯨ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯔꯒ ꯁꯥꯟꯅꯕ ꯆꯠꯅꯕ ꯃꯐꯤ ꯂꯣꯏꯁꯤꯜꯂꯤꯉꯩ ꯃꯃꯥ ꯂꯤꯟꯊꯣꯏ ꯃꯆꯥꯒꯤ ꯅꯥꯛꯇ ꯄ꯭ꯔꯄꯞ ꯆꯪꯉꯛꯂꯒ ꯏꯕꯨꯡꯉꯣ ꯅꯪ ꯉꯁꯤꯗꯤ ꯁꯥꯟꯅꯕ ꯆꯠꯂꯅꯨ ꯏꯃꯥꯒꯅꯦ ꯅꯆꯦꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇ ꯌꯧꯔꯨꯁꯤ ꯅꯅꯦꯗꯣ ꯉꯔꯥꯡ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯍꯥꯏꯅ ꯇꯥꯏ ꯍꯪꯉꯨꯗ꯭ꯔꯕꯗꯤꯅꯦ ꯌꯥꯝꯅ ꯐꯖꯗ꯭ꯔꯦ ꯅꯄꯥꯗꯤ ꯅꯪꯅ ꯉꯔꯥꯡ ꯏꯔꯣꯝꯕ ꯄꯤꯖꯔꯨꯗꯅ ꯇꯣꯏꯂꯦꯠ ꯁꯪ ꯂꯩꯔꯦ ꯍꯣꯏ ꯄꯨꯡ ꯀꯌꯥ ꯆꯠꯁꯦ ꯍꯥꯏꯅꯣ ꯅꯄꯥꯒꯤ ꯆꯥ ꯄꯤꯊꯛꯂꯝꯃꯒ ꯆꯠꯂꯗꯧꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯊꯣꯡꯒꯥꯜ ꯐꯥꯎꯗ ꯋꯥꯛꯀꯤꯡ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ ꯅꯪꯒꯤ ꯊꯣꯡꯒꯥꯜ ꯐꯥꯎ ꯍꯥꯏꯔꯒꯅꯦ ꯗꯦꯜꯂꯤ ꯆꯠꯄꯩ ꯐꯤꯕꯝꯗꯣ ꯇꯧꯔꯛꯀꯅꯨꯀꯣ ꯑꯁ ꯇꯧꯔꯨꯍꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯗꯞꯁꯤꯗꯤꯕꯥ ꯍꯥꯏꯔꯝꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝ ꯊꯣꯔꯛꯏ ꯃꯥꯅ ꯒꯦꯠ ꯋꯥꯡꯃ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯃꯅꯥꯛꯇ ꯈꯥꯝꯖꯤꯜꯂꯛꯏ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯅ ꯕꯣꯔꯤꯁꯇ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ ꯕꯣꯔꯤꯁ ꯃꯉꯣꯟꯗꯔ ꯍꯥꯏꯅ ꯇꯨꯡꯃꯥꯡ ꯀꯅꯥ ꯎꯒꯦ ꯌꯦꯡꯂꯒ ꯀꯩꯅꯣ ꯇꯥꯝꯅꯥ ꯍꯣꯏꯒꯤ ꯌꯨꯝꯁꯦ ꯀꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯥ ꯐꯤꯔꯦꯞꯄꯒꯤ ꯅꯨꯄꯤꯗꯣ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯗꯨꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯍꯪꯒꯦ ꯍꯥꯏꯗꯨꯗꯅ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯊꯤꯔꯛꯏꯁꯤꯕꯨ ꯀꯩ ꯃꯔꯤ ꯊꯣꯛꯅꯒꯦ ꯑꯩꯈꯣꯏ ꯆꯦꯅꯦ ꯕꯣꯔꯤꯁ ꯃꯉꯛꯀꯗꯣ ꯃꯅꯤꯡꯗ ꯍꯜꯂꯒ ꯃꯥꯒꯤ ꯃꯆꯦꯗꯣ ꯅꯨꯄꯤꯗꯨꯅ ꯃꯥꯏ ꯃꯆꯦꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯃꯆꯦꯗꯒ ꯈꯝꯕꯜꯂꯤ ꯄꯣꯠꯅꯤ ꯏꯁ ꯇꯥꯝꯅꯥꯁꯦ ꯅꯣꯏ ꯆꯦꯅ ꯀꯔꯝ ꯀꯥꯟꯗꯩ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯕꯥꯁꯤꯅ ꯅꯪꯁꯦ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯄꯣꯛꯎꯔꯤꯕ ꯊꯣꯏꯁꯨ ꯕꯣꯔꯤꯁꯀꯤ ꯋꯥꯍꯩꯗꯨꯗ ꯚꯥꯞ ꯇꯥꯔꯛꯂꯦ ꯅꯪꯁꯦ ꯆꯦ ꯇꯥꯝꯅꯥꯒꯤ ꯃꯅꯥꯎꯄꯥꯔꯣ ꯑꯍꯣꯏ ꯃꯥꯏ ꯃꯅꯥꯎꯄꯤꯅꯤ ꯍꯥꯏꯔꯒ ꯅꯪꯅ ꯑꯩ ꯈꯪꯉꯝꯗ꯭ꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦ ꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤꯗꯩ ꯀꯨꯝꯊꯔꯛꯂꯒ ꯒꯥꯔꯤ ꯃꯆꯥꯗꯨꯒꯤ ꯃꯃꯥꯡꯗꯨꯗ ꯍꯥꯞꯄꯛꯄ ꯈꯥꯎꯗꯣ ꯂꯧꯊꯔꯒ ꯕꯣꯔꯤꯁꯇ ꯊꯛ ꯄꯤꯁꯤꯜꯂꯤ ꯑꯩꯈꯣꯏꯗ ꯄꯥꯟꯕ ꯑꯦꯟꯁꯥꯡꯅꯤ ꯆꯦ ꯍꯣꯏꯗ ꯑꯝꯇ ꯊꯤꯟꯕꯤꯌꯨ ꯁꯤ ꯍꯥꯏꯔꯒ ꯈꯥꯎ ꯑꯃꯒ ꯑꯃꯨꯛ ꯊꯥꯡꯗꯣꯔꯛꯏ ꯁꯤꯅ ꯅꯣꯏꯒꯤ ꯕꯣꯔꯤꯁ ꯑꯔꯨꯝꯕ ꯈꯥꯎ ꯑꯅꯤꯗꯣ ꯌꯥꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯅꯤꯡ ꯅꯨꯡꯁꯤꯠ ꯐꯥꯎ ꯆꯠꯀꯦ ꯇꯧꯏ ꯃꯈꯥꯗ ꯗꯣꯛ ꯊꯝꯃꯒ ꯅꯪꯅ ꯀꯅꯥ ꯈꯣꯟꯖꯦꯜ ꯇꯞꯊꯔꯛ ꯑꯃꯨꯛꯁꯨ ꯅꯨꯄꯤꯗꯨꯗ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯆꯤꯡꯅꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯂꯒ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯀꯩ ꯈꯟꯗꯅ ꯊꯤꯟꯕ ꯂꯥꯛꯄꯒꯥꯏꯗꯤ ꯅꯠꯇꯦꯀꯣ ꯐꯥꯒꯤꯒ ꯅꯠꯇꯦ ꯁꯤꯔꯤꯌꯁꯇꯅꯤ ꯃꯥꯅ ꯊꯣꯏꯗꯪ ꯍꯪꯕ ꯋꯥꯍꯪꯗꯣ ꯊꯣꯏꯅ ꯂꯥꯎꯔꯛꯏ ꯆꯠꯂꯣꯍꯦ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯃꯅꯤꯒꯤ ꯃꯆꯥꯅꯨꯄꯤꯅ ꯄꯤꯔꯝꯕꯅꯦꯌꯨ ꯆꯠꯂꯦ ꯍꯥꯏꯔꯝꯗꯨꯅ ꯒꯥꯔꯤ ꯊꯧꯈ꯭ꯔꯦ ꯕꯣꯔꯤꯁꯁꯨ ꯈꯥꯎ ꯑꯅꯤꯗꯣ ꯌꯥꯜꯂꯒ ꯆꯪꯉꯛꯄꯗ ꯖꯣꯏꯁꯨ ꯃꯥꯡꯒꯣꯜꯗ ꯅ꯭ꯌꯨꯁꯄꯦꯄꯔ ꯄꯥꯗꯨꯅ ꯐꯝꯂꯝꯃꯤ ꯃꯆꯥꯅꯨꯄꯥꯅ ꯈꯥꯎ ꯑꯅꯤꯗꯣ ꯆꯤꯡꯕꯣꯏ ꯊꯥꯡꯕꯣꯏ ꯇꯧꯔꯒ ꯋꯥꯅ ꯆꯪꯉꯛꯄꯗꯣ ꯎꯕꯗ ꯏꯕꯨꯡꯉꯣ ꯈꯥꯎꯗꯨꯅ ꯀꯩꯅꯣ ꯕꯣꯔꯤꯁ ꯈꯥꯎꯗꯣ ꯃꯈꯥꯗ ꯊꯣꯛ ꯊꯝꯂꯒ ꯒꯤꯠ ꯐꯝꯊꯩ ꯈꯪꯗꯦ ꯑꯩꯒꯤ ꯃꯤꯡꯗ ꯑꯩ ꯊꯤꯔ ꯄꯤꯔꯝꯃꯤꯅꯤ ꯃꯅꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯩꯈꯣꯏ ꯆꯦꯍꯣꯏꯗ ꯈꯔ ꯑꯃ ꯑꯩꯈꯣꯏꯗ ꯈꯔ ꯑꯃꯅꯤ ꯃꯄꯥꯔꯣꯝꯗ ꯑꯃꯨꯛ ꯃꯁꯥꯗꯣ ꯂꯩꯁꯤꯜꯂꯒ ꯅꯛꯁꯤꯜꯂꯛꯇꯨꯅ ꯑꯗꯣ ꯄꯥꯕꯨꯡ ꯃꯌꯥ ꯑꯣꯏꯒꯦꯒ ꯍꯥꯏꯔꯛꯑꯁꯨ ꯌꯥꯔꯨꯅꯨꯀꯣ ꯑꯩ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯕ ꯏꯔꯥꯡꯒ ꯇꯝꯕꯤꯔꯛꯈꯤꯅꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯗ꯭ꯔꯤꯐꯥꯎ ꯅꯨꯄꯤꯒ ꯍꯟꯅ ꯌꯦꯡꯉꯣꯏꯀꯣ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯏꯔꯥꯡꯒ ꯇꯧꯕꯤꯔꯣꯏ ꯆꯨꯝꯅ ꯑꯃꯨꯛ ꯐꯝꯈ꯭ꯔꯦ ꯑꯗꯨ ꯅꯠꯇꯅ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯑꯩ ꯊꯤꯔꯛꯇꯧ ꯅꯠꯇꯦꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯕꯅꯤ ꯌꯥꯝ ꯐꯕꯅꯤ ꯂꯥꯏꯟ ꯀꯥꯞꯁꯤꯜꯂꯣꯁꯨ ꯀꯥꯏꯅ ꯊꯥꯔꯛꯏ ꯑꯣꯏꯔꯝꯅꯤ ꯃꯥꯏ ꯃꯄꯥꯗꯨꯅ ꯇꯧꯕꯗꯤ ꯃꯤ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯐꯕ ꯍꯥꯏꯁꯦ ꯍꯦꯛꯇ ꯂꯦꯝꯅ ꯊꯥꯅꯤꯡꯗꯕꯅꯦꯕ ꯃꯥꯏ ꯃꯤ ꯊꯣꯛ ꯑꯣꯏꯁꯤꯟꯅꯤꯡꯕꯤꯗꯨꯅꯦꯃꯦ ꯃꯤꯒꯤ ꯏꯃꯨꯡꯗꯨꯗ ꯁꯥꯎꯔꯨꯕꯁꯨ ꯌꯥꯄꯣꯠꯇꯦꯗ ꯑꯩꯅ ꯐꯔꯨꯕꯒꯤꯅꯤ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯇꯣꯏꯂꯦꯠꯇꯩ ꯊꯣꯛꯂꯛꯇ ꯉꯥꯏꯔꯤꯅꯦ ꯑꯃꯨꯛ ꯆꯪꯅꯤꯡꯉꯛꯇꯣꯔꯦ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ
Boris Khawsingdo ngambai ngamdabai thanglaga imungda pusinbada maningdagi nungsit makhol khitang thokna prat thadoki adu pho ikai khangba nate ima sina karim pizadadana chakhau se nungsit ngakta ngairene se ho ima kau dun chakhum changki somda chakhumda tamnana hospital da maninggi chanaba punaba haina sem saringeida phirepa changaklaga tamnana semliba tiffin do thangdoklaga memthoina thongba cha ensang do happa tiffin do adu oina pairaga thoktogi torakpada tamnana ta khamai kaino tiffin na watlami nangna thongba cha ensang ima da pizaba phauki re tamna su phirepana mapukningda khalakpa wa bal leitana hairakpada mapukni nungsire adudi aina nongalakpadagi hotnari mayamse arembra nangonda kanana semu haige nangna sida aise pharga hanjila pura ise noi mayamsina aibo tumit kangdongna hanthana yengkinabra tamna arembada wayo ngangana aina loina jage loina mok thanamu si hainaga mapalom thorakle phirepama ta singna hosingmaki oina tamna da loina thazadokpa pamde saringe chiraksida atopa maisa langgadaba thaba amamuk tawraklabadi mama kok sagani khanna tamnana sil langma mathel mamada pisaningde angobana gari sta thodokte torami tiffin da susine ibai haira khara su quarter da semamon haikrabani adai lakhol thilamo aina ngaktang leira laage hoi angoba gari thodokre phirepasu hanjillaga chakhum changakpada tamna mana semlamba chanaba singdo isaw sawna masa matomda pulap kit namduna charambadada phirepa makhong chap leptuna tuminanga gengi kit namsilaga chabada yotsin mangam jaduna khanawda pankhiduna ik tawraga khangan handorak toy tawbada thuna chensila e phirepado isingdo pisili nanganda popo phuraklaga phathabi mana ne tana sora mohondokpaga phirepana nangonda kana tanarake chak pallubagi mamit ingangangsing sorpongna holi phirepana ngangba cheiba taramda lemhan mayade khallaga prabab chasinna bohonarakpada makuto taphai chaningradi saron simyam se saraga nangso hospital yoningira tamna phirepada sungingingda warauduna ira thangduna hairi nongalakpadagi wan honari myamse kanamtana mamal leitana lobikhrabasu ainadi manghanba pamui wan honabani loina chagani itomto orasu phirepati phinka macha singdo pulap yanungda korkok hekta langsili sausai saiduna loina mak tiffin singdo sitnana chasillaga khazai do tonglopna hairi yarabasi orade hairamduna phirepa gamgam thoki aphinga phaigi sahumda iwasu warausa inungsu nungsina matomta mathanda solhawi yare phirepana fana nungside hairabasu yade matau khudingmakta nungsibagi mami utlammi chimbalna nungsiba muthalle hairamlabasu thamoide hena nungsibagi mami tasanki masasu khangjai phirepa hauzik sumangaire tamnagi maithongda naksinkhibada magi thamoi penkhidawagi mooni utlamliba sauningbagi maikhumda utlamba nungsibagi matawni wakhal khalai chimbalda makhol thokkhida fana oidunasu nangbu nungsibagi changdi hanthaba kawba leitri ngasisu haujiksu aigi fasabihu nangna hakchangda langsilai thamoida chilai wakhalda tinsilai aduga aina ngauri nangi hogi mayakse asuk yamna kanbra